Henry changsillaga hairei. Magi maral kaino mangonda khut thaba yaroi. Thembi su Henry changsilakpadagi matainina handoi. Vijayalakshmi kapaga now mabu yumsida pusilakpa yaroi. Nang mabu mayumda thindokhuo. Henry makhu khuda gullaga hairei. Iche nanau bu ngakpiyo ai ma yaudana hingba ngamoye ai bu waraubino. Asi hairamaga picture bu magi kada chingaga puduna chatkre. Vijayalakshmi laimaida famtharai. Aduga yam pendana Henry bu warauna kapai. Now nang nache ai budi nupi ni heni khana chatlabo. Laima macha nupi bu themjinbi. Ibema yare seto ima lairi side kemta khanganu. Vijayalakshmi khonje nikna hairei. Ima aigi nause nupi gi oikre ma mache aigi watadre. Somdana picture pairaga. Aibo yumsida kamai leidoinoba. Henry tungdomdagi picture bu chena konsilai aduga hairei. Nang moiga legi haira. Adu oirasu yam kizeye. Ai leiside moina kai tawba ngamdoiba. Aidi chakla amana sidore. Nang da natra ngarang tawri mayamdo aduda bo kanagi chaknoba. Kaino hojiksu pijaroidro. Aigi huinaw macha bo kaido pijaroidoino ai kaugese. Henry muthida chanaba khara puro haikre. Munansu mana kauraga wari sanai. Munana hoi hoi ai moi pabado wari fazana sanaruge khara thujinaba. Henry na yari kai khara thujin se hayo paisa gi de kaisu matha sanu hayu ko. Munana hoi bungo yaima ai su thoklage. Talaktuda muthi chanaba khara puraga changai. Henry na chanaba purae khara jasilo ai irum tai jaukhige ko. Henry hek changkhibaga muthi yam usitabagi maongda hairei. Nanga masu minai oibala edana ai di komlani. Picture kemta khumde tumina lay. Muthina he aina kaidoge yengona. Picture muthi hek chatkibaga machindu faina noklaga solai. Siya aingonda minai nupi gaina. Yumsida ain hek lakpaga nangakta netlaga setke khangni nang. Picture amuksu noklai. Aina matam kuina dagi ngairak patanjado ngasidi la edana. Hojikti yumsigi maharani singsa mathak makha olhange khangni. Picture machin maya sengdana chaba yaba taptai ja thokle. Henry su irujaba loiraga tawela ma setlaga thoklai. Henry mamitu law thoklaga haima masi yengune nangbo brush ka tawraba. Nangna tawosu haidana. Acha aidi songi ngangnaringe babsu ihodre. Ado nangna sana tawba yadro. Aidi noi Tarzan family gi chatnabi oiraboi ninge. Kanana bu yengune tawrise pura Tarzan ngakta. Henry makut ani do punsilaga aisura nangna aigi thawai gi Tarzan mako. Yare iruga do amta luthoroso. Aski dumki sile tawrise nang bathroom daga video nam lairamni ko. Masi wathi yam ngangine nang soiroise aina je nachin machada pedrong ngang brabu. Aya tawel tare. Henry makutna sat khumi aduga tawel di kemta tawramdre. Sangsila aga picture gi manadu lay. Nana se sagayura. Picture mamaidu sat lay thoklaga Henry gi tawel du tap launa chinglaga hanna fog yenglamdana washroom da chensan khre. Henry maya karaga masi yengune masu yam thuna dress up tawre. Picture su irujaba loiraga tholakpada Henry yam ngakna kaino nangbo iruja loiraba loira ke dawraga second amo fog fadaba ai fog dress fazana lotion baloidre. Ai nangdawna homo nate ko aduna nandana taktana leite ko. Ani do kadagi suktok thokte wari sadana wathi ngangna dana leire. Numidang oiramdaini Munana picture gi dress kai leiraga sanalika loina puraga pi. Se bema Picture su lausili Munan amuksu hairei. Nang pabado ai yumda thabirage aina hospital da leirasu leirage. Picture na thank you kaka. Munana hojikti kaka kauno tamunan oina kauro. Picture na hoi tamunan. Picture su keba yaba kere aduga dressing du losilaga leire. Henry mama khoida haida yadavani haina haibalai. Ima nupi thinaba losilo. Laimana aingonda adugi wado palakano taningde ko ai moigumba nupi thinba chatau nate minai fo ohenindie. Henry ping launa sawalai. Oh fare ngasi haiba numisidage imasu ai hingi haiba kawbiro. Vijayalakshmi na thatlaga hairei. Now kaino nang haidubo. Nilamsu mateng pangsilai.
Laira chudatnabi minai masasigidamak nangna imada dumain haibhaunabro. Henry maya chiklaga aingonda wa makha tarakano. Aina fajaba wahai haiba yadrade aisu kaisum kaide. Noina mabu yumsigi mauni khanba ngamdrade ai yumse thadoktuna chatlani. Bijayalakshmi khon galap. Now Henry amata tade. Ngasidai aisu sirena khalo. Si hairamaga fingna chatkre. Mayamdu upai leitre. Maya khanaraba tungda Bijayalakshmi su yauna loina loisinare. Henry mamitu imu nganglaga nongsa amagi matawgum yam sauna changai. Henry na hek changakpaga picture sana yansilaga leirami. Henry di picture na ngasi fazana keraga chandolga fazana thillaga fanek mapana ibaga setlaga leirambadu ubada Henry changsilaga picture bu nusina konbirai. Itu se ngasi di brush ka tawdana chak sasin baira kaino masak se fazabana loire. Picture na heima thado ose ai firon sem ta set paloisin kigeba. Henry picture gi makhutagi sana lauraga kadai sana do ayan sinbige. Picture nokfe tawraga hairai. Haigadra nangba. Haidrasu tamsin darobani kaino hojikti loina tamsin bayare. Tamsilo fane kadu suba tamsilo. Masi nap chaba wam the ngang de mi na taraga ko. Mi itai nauna lot no ina zabasa. Kena zabasibu taradi tarabaiduni moisu. Henry picture gi sanadu yansin bire. Aduga magi phone ama puthoklaga photo kapnaba tawi. Picture na piro ai paigeba mirror mangsida aina paige nang tungda layoba. Anidu photo taptai amo kapi selfie ga tawdana somda tawriba mayamdu adugi mathaga amta changba zatnate. Henry mana paisa khara lauthoklaga bag amada hapaga pi. Se sina nangi. Kaino siba yumda yenguro. Picture hangdoklaga yengi. Paisa mayam sida ai puroye. Ekoi angangi nabada oina mateng pango. Magi aina sinba langba loirabane sina nangi. Picture paisa du lauda yadraduna laure. Picture Henry gi makhong sokna khurumi. Da ai bu yam thuna lauba lauka. Henry chingkhatpiraga laktoine thoasi lao. Nangna thindoira. Hoi moiga yahon ba yaba nate. Picture mapi ira chelai. Henry gi chamjaba matau mabu asuki matik nusibi basi uraga. Picture na nangbu aigi oina taibong mapuna thabirakpase mapu mabu hainingai leitana thagatli. Henry picture mapidu nungsina taithokpi. Kaigi kapina ai leisidia yare chatnaba tawrasi lao. Picture makhongdu khuning kangkhatlaga Henry ki mangaktu chingtharaga nungsina chupirai. Amuksu ikairaduna prap thokre. Henry noklaga hai masi tapna chatlune tusinni haibane hangoi machaga chaphe manai ne. Aniduna tholakpada mayamdu loisilaga ngaiduna leirami. Picture ga Henry ga di ingangakle. Mayamduna loisilaga leirambagi maramdi Henry gi akanba wahaidu tabada chatta yadraduna dandini khallaga thokla ibani. Henry su wa makha tarudre. Picture da onsilaga hairai. Chalo ko iche hoiga fasana chalo. Picture mapi irache na mangaktu nomi. Bijayalakshmi khoi leima khoi mayam tawraga picture bu mayumda thilai. Chatminai haijabagi wani wadi amata ngangnade tumina chatli. Somdana tombi su leikagi angang khara tawraga chaga lolhandana koichen duna hotnari. Picture tawraga moi khara hunaraga lai. Mangol he karamdaida Bijayalakshmi chap lepi. Leimana ibema kaidawrage. Bijayalakshmi na ima ayum sigi mangol amuhana kararoi. Noi change su chango ai mapana ngairamage. Bijayalakshmi thokibadagi nilamsu mari mangol fau kadana chatkre. Leimadi kasira karoisira khallaga leire. Amuksu Henry gi wahaidu ningsinglaga kaningi adubu mafi kandana thokre. Mamaida thembi matomta ngaire. Picture khoigi leikagi ahal amadi leiriba leisabi machasingdu tingak yengdana leire. Moigi maongdu ubada. Picture mitlu anidagi pirang ihaurai. Kanana bu nungaigani. Aduk haunadaba moina fana yaningdaba leirasu asumna tawrisi tawfamdi thokte. Picture maseda tapna hairai. Iche imungda sangse. Thembi kemta khumde mamaidu leithoklaga lei. Tombina ipagi ibema nachanupi se pusinbiro matomta mangol kaba phatene. Thembi changsilaga mapabu khurummi aduga hairai. Baba nacha yaujarage madi aigi ichan natiye. Asuklam chatnaidabi mabu aigi ichan picture nate. Aigi nushirabi ichan do madi sikre.
Asi hairamaga thembi kappaga chenkre. Pictudi masadu tarang chatpa ama yaure. Kari tawdoino haiba gyan mangle. Pukminaba machena faw asumna tawbasida Pictugi thamoi kaire. Leiriba lekai mi singduna makhoigi matau yenglaga chibon chimbon ngangnadana leire. Khara amana nokpasu yauri. Leisabi macha amana yam tugatchadro siba mache lei khangkhangna masu migi ina kaira khunba nupase pharaga leimi. Amana amu hairai. Adune nupa amada suchelaga pau hanba lakdadana tawkhrido. Aduga amadana paisa tap tai laura leiriduni. Nupi amana amu as na thaulaitro noiba mina somda matha sanarise noigi miwa ngangnau haidi tumi leyu. Tombi su Pictugi mataudu yengba ngamdre sangsilaga hairai. Yarase kaisu thoina khanjilunu ichagidi ipa leirisidi. Pictru mapabu khurumaga paba Tombi na kolaga machabu imungda pusinbire. Nghaktang leiraga Pictru su mafi marolga du hongdoklaga tumina kappaga lei. Talaktuda phone ama lai. Pictru di kadaino haina koyeng yengi. Aduga di Henry na pirakpa bag tuda phone ama yaurami. Pictru na hello kana. Henry yam nungshina. Isivia. Pictru Henry oiramadagi thamoi sokna kapai. Nang aibu waraunuko ai luhongba ngamaroi. Wahai du tabada Henry gi thamoida braza tabagum thokre. Henry yam inglaba khonjen da hairai. Kaino nang haiduba nang ngaurabo. Ngaure ai ngaure noigi mungna aibu kayagi matik hainadaba tugatchaba ai loina khange masida nate aibu ngasai su. Wadu haiba loiba nangde Henry pisum nama thangatlaga ngasai kaidoba. Kaisu tawde yare ai thamage. Henry khon kalap hairai. Nang aingoda fazan haiba yadabra. Nang na nungaitida kaidawrage hairao. Pictru su sawalai. Karim tawde aina nangbu pamdabani. Ai nangbu pamde ai luhongba sukam ngamoi. Henry gi thamoi di machet machet kaya thokna masung kaya thokna kaikre. Magi thamoi mahi chele. Thajadaba Pictru gi wahai singdu tabada. Henry khonjen nikna hairai. Isibe nang dadada adumaina haigano. Nang aibu nusidrabo hayo. Pictru thamoi da fauriba awaba chaina du losilaga thamoi kanbi amagum hairai. Ai nangbu nuside nangbu nusidi. Henry thingbangam da mitlu anidagi pirang sintharai. Nang kaidawrage kanana kari hairage aingonda hayo mayek sengna hayo. Kanana su aingonda kaisu haide aina nangbu pamdabani ai luhongba ngamoi. Henry wa ngangba faw thoktre. Nang dadada adumaina haino matungda hairaroi hayo. Aidi haini hairisini luhongba sukam ngamoye. Henry dingasi nupi amagum hik hik launa thamoi sokna kapai. Nang dadada yam thuna lawba lao hairamaga kaige dumai hairino se dada lale matungda hairaroi hayo. Pictru thina chairai. Nangna aise lairaba pu pangsu daba machani khallaga usitriro nangonda leide sharuktine ai hu saraga sijakhige. Henry wa ngangba thoktre. Kaigino nangna dadada dumai hairiduba se matungda hairaroi lanjare hayo. Pictru Henry na saunaba wa ngangai. Aina hairise kanadano nangise nara kharasu ena tawriro ai yam thuna nangi pesa se pirake. Henry di mana sukan khaludaba wahai kaya hairakpada nungaitabana loire. Kaino nangna dadada hairi mayam sibo dada taba ngamdiye. Kaino hayo ai yam waye nanga dumaina tawgano. Matungda aingonda amuhana phone tawrakano nang. Ai ge wabase nangna khangdrise kaigino ai yam ware ai kaidau haibano. Taningde ai amta taningde. Asi hairaga Pictru phone du kai. Pictru man hairiba mayamdu nungaibadi natti ngangda yadraduna ngangibani. Pictru machinda solai. Da nang aibu warauganuko. Aigi hek pukminaba ichena faw aibu tukachare hainadre. Somda Henry masadu tawfam khangdre. Callback amuk tawrasu switch off thamkre. Henry phone gadu laktana langkre. Thamoi sokna solai. Nang nabuk yam phatte. Nang naibu asuk wahalise kaigino ai yam ware. Henry maya chiklaga amuksu. Ngasi moina soidana nganglamgani. Ai khange madu natradi sumai tawgadaba nate. Henry mamitu imu ngangai. Maigi chingpokhai-bagum machinjak lablaba nongsana ikhau langna machinjak thirakpagum ka manungdagi thorai. Somdana mafi maronga hongdagai wathi ngangnadana leirami. Nilamna aidi iyam kaida masina yumgi maunina laktoisi. Laimana laksanu ai tawge mana tawba khuding fattabada oihalaga loire aduga hayeng yaimana tanthokhrage khanba mikopta ai lakhange yengo. Vijayalakshmina mana fana luhonglasu magumbi mathong maram khangdabina aigi imungi laitingi hiram kudingda changba yaroi.
Leimana, imoibema, nangi nanaupido sida thamnaba tausi. Yaimagi thamoi onaba tausi. Nilamna, pumnamak aina loina singani. Ai kanano haido masak khangani. Henry di moina ngangnariba mayamdu ngasaidagi taribani. Asawbaduna noklaga khuba khure. Wah, makhadi. Mayamdu mamit manasingdu ithak thakatle. Pakhatpanasu loire. Vidyalakshmina, now. Leimanasu, yaima. Henry mathwai chakna yang warongna hairai. Noibu aigi imara ichara. Aina noigi kari fena na batau kibagi. Aigi pusi lambisida asukai na basiliba. Henry nupi dauna hik hik kapi. Magi mataudu yengba ngamdabagi maongni. Vidyalakshmina, now, mana ingoda tau. Henry thachilai. Yare, ai taningde. Noide, aibu nusiba natiye. Aigi nusiba, aigi nungaiba pumnamak, aigi famdagi munmane. Ngan makai oiradi pochai thugaiba apai potna thomba hauradawni. Adubu Henry gi thamoidi lasingdagi su hena thotkre. Henry kappaga magi pendaba kaya hairamaga gari thaudokuna chatkre. Vidyalakshmi khoisu khamnaba fana kan hotnabani. Adubu Henry gi asawbadu kananasu kaisu haiba ngamhaudre. Henry kappaga gari du yam kanna thauraga pictru khoirom da lai. Henry gari du pictru khoigi thongalda thamlamlaga prap changai. Pictru di thongnang mayada famlaga thajamabu yengduna leirami. Henry lakpa ubada pictru ngakna yengi. Amuksu thongnang du satlon sili. Aduga mapada mana kai no khara hai. Som da Henry na. Pabo, tabra, pictru. Tombi su thoklai. Ibungo, kaidobano nang na yumsida lai siba. Aikoi se lairaba machani haina nang na aikoi bu sitriro. Henry makhu khuda kuntharaga Tombi tanava khon kalab hairai. Pabo, ai kem to sitaba leijadiye. Ai mabu thamoi sengna nungsiye. Ai maga kainaba ngamoye pabo. Tombi su Henry gi mataudu yengba ngamdre. Adubu pictru na haikhiba adumaina masu hairai. Nangi nara khara sokpagi aikoi bu asuk hanthana khaliro. Ai gi kholse bandan thamge aduga pige. Henry magi kairaba thamoidu amuka hena kairi. Pabo, nachada adumaina haibigano. Aidi ipa lejarasu ipagi minusi phangdraba machane. Pabungbu aigi pamakni khale. Adubu ai phataba wakal leitiye. Tombi di Henry bu uraga nungaitabana loire. Ngasai moigi imungna tawramiba fibamdu ningsinglaga Tombi gi asawba helai. Thina chairai. Aina fajana hairingai yam thuna jatko. Lekai sitaklaga kaya nungairoi. Yumsigi mangolda nakhongdu thangjilakpa yaroi. Asi hairamaga Tombi imungda changkhre. Pictru di ngangnariba mayamdu taraga thamoi pena kapchai. Henry khonjen nikna hairai. Angang, ngasi nangna karigumba tholaktradi ai mafamsidagi khongpam amata lengoye. Ai nangbu ngaikhiniye. Sirasu ai mafamsida sigane. Pictru machindu mensilaga leibakta olaga angaubi amagum thamoi sokna kapchai. Tanjaduda mangduna leiramba nongi mapaisu nungsitka loinana chutharakle. Henry masadu piranga loinana nongna pungchot chotle. Khongfam amatasu lengba tawdi. Pictru thongnawdagi lotna yengjai. Machindasu solai. Kaino nangna tawri mayamsibo. Yumda chalo. Kaisu leitrabi aigidamak adumna tawgano. Matamdi sum thengzilakle. Pictru gi thamoisu nongum kanduna leikre. Henry asu kuira fauk tholaktabadagi machinda pendana solai. Leinadagisu hena tholi hainai nupigi thamoise. Henry khonje nikna kapaga. Adubu nangi thamoide nungdagisu hena kalle. Punsida nuksiba masa khangakdaba apamba karino khangakdaba aise. Ngasidi nangga thingnarubadagi nangna pumnama khangalle. Nangna aigi thamoidi khudum chanba ngami. Ainadi nangi thamoibu khudum chanba ngamdre. Ai maithire ai yamthina pangdaba haido oire. Henry angauba magum matonda choirol kaya londuna leire. Pictru su imungda lotna kapchai. Henry su nong marakta mangduna leirambadagi Newton bu ningsingai. Henry gi nakongda nason pikna Newton gi khonje tarai. Tayai. Henry mamitu chap yungai. Aduga machinda solai. Ibungo macha. Henry masana masabu gyan tajadana laina chenbagum Newton bu kaura chenkre. Gari du thauraga Newton gi manaktamna jatkre. Pictru su Henry jatkibaga mapanda thoglaaga phumduna leiramba thamoi gi awaba kayadu nonglaktuda thamoi sokna leimaiduda ona thoina kapcharai. Nang aibu warauduna chatlabo. Aigi thamoida omduna chakliba mai chakse. Nangnadi karisu khangba ngamloiko. Pictru su kappayaba kaplamaga
imungda changaga ahingdu tumdana nongankre. Somda Henry su Newton gi manakta lengdana leire. Mitlu aningdagi pirangdi sinthaba lepa leite. Henry thamoi sokna Newton bu kaurai. Ibungo macha, kaigino nangna sumai lairisiba. Nang yaudana tayai pangal thokpa ngamdre. Hagalo, tayai na kaubase tadraba nang. Henry masadu leitafam khangdre. Karibu tawdoino haiba kappanasu khonjel faw sire. Henry pangal thokpa ngamdre. Da pictruna. Baba, ai hana chatlamage. Angang do operation tawda ngairi nina senaba watpa yaroye. Tombina. Hai, ibungo Henry na police ka thambani ne. Ado icha tombia, kaigino nangna mabu mirairiba. Pictru nungaibadi natte. Wadu thaidorai. Baba, yarese, adugi watokse. Baba na hena khangi natra, mo imungi pibamdo. Imungna fana yadrasu, leigadoriba nupa masana fazana lepira loire. As yarese to. Ai chatle, horen Baba sula uka. Hoi, fazana chalo. Pictru su hospital da yaurakle. Mana get heklan silakpaga. Henry su pibam yam sokna, mamai mamit kadu, imak maksilaga, khongthangdu tapna thangduna lai. Pictru sum laambadagi Henry ubada mamitu khuzilai. As ai buhan krasiro. Henry du ngasai kai ude hek ubada chatlambadagi chaplepi, aduga amuk prap lai. Pictru di amuk kai harak toino khanmada loire. Lakta yadraduna tapna lai. Ani du punna mayoknare, Pictru pakhatna. As Henry di karisu hairamdana hanna fok yanglamdana chatki. Pictru su matomta ikai jarai. Mana khaluriduga haina amuk tung onduna yengi. Adubu Henry di hanna fok yanglakte. Fana dum phare nang ngamda oiradi. Asi hairaga mokpagi manaktamna changkhre. Henry di ngasaidagi fungatuna leiramba, khangjinduna thamlamba pi amadi awaba kayadu haujikta marol thoklai. Henry tung onduna Pictru bu yengjarai. Adubu Pictru di manungda changkhre. Khangbada warabe Henry khara chathoklaga mi leitaba mafam amada thamoi pena kapcharai. Aigi awabase kanana su ubide. Ai kanada su khangalaroi. Thamoi nungda omduna maicha kaya khangduna leirasano. Henry su ngahakti tuminna leire. Talaktuda police ki call ama lai. Henry na. Kedaura? Police tuna. Sir, Pictru haibra tombinau gi machedo lai. Kedaurage do ai thamage. Sir, nupa ama suma wadu makha taba nangde Henry phone du kakthatpana hali. Henry sumpham lambadagi nupa ama haina pankhibadu ningsinglai. Henry maigi chingpokhaibagu mamitu imu ngangaga makhuttu khutum chena tasillaga yam thuna thorai. Somda Pictru na. Sir di kai lege sida laisa. Henry ga business tawminaba marupne. Newton gi anaba hangba lakpane. Pictru su kaya hainade nupadu gi maongdu. Oh hoi. Nupadu su thawaina Pictru lei khangdana laini. Henry yam sauna changakpani. Adubu Pictru gi masak ubada masadu punging ingkre. Marup aduna hairai. Hey mister. Henry makhon kadu isi sikei khumai. Kai leiraga. Kedauraga. Nang khonjega do kainom tawre. Henry mamitu Pictru da yengi aduga kem tawdiye. Pictru Henry lakpadagi mamaidu laithoklaga lutharaga leire hanna faw yengakte. Henry gi maruptuna michi khatlaga Pictru da inge tawi. Henry di I kabada loire phura sira faw khalai. Nupaduna ichan. Pictru haifet yenga aga kai haiga khonjela du tabada Henry sauningle wakhalda khalai. Mina kaubadana nuksina khumba. Aina kaubadana nongta sumai khumdaba. Nang nupa amadudi loire Pictru gi khonjel du tabada thamoi se kainom tawre kaina sign tawrai Henry da. Amuksu nupaduna Henry coffee thakningdro. Henry di Pictru chatloi doi bainingdana nupa si chatkina ba hairai. Thakningde nang thauro. Nupaduna aduidi yare. Ichan aikhoi ani coffee amam thausidana. Pictru di Henry chatkinaba haina hairai. Hoi yaye. Henry maya krak chiklai. Adubu upai leite. Ani du punna wari sadana thokre. Amuksu nupaduna Henry da michiga khachilami. Kamdauba kaina tawbe maongda. Henry magi phone du langthoklaga Johnny da call tawi. Aduga tawkiba thokkiba wari mayam du loina lire. Johnny na so sad yam nungai bidiye. Henry na ai hauji kaidogdoino. Johnny na nupa na bu adu nupa thoktoba nupi macha du na ngamhanba
कानदब मीदना सा सानीने नंग हेनरी ना अइबो सिदे के हेना नुपा थोक्तोइनो जोनी ना सटलाउना फारो अदुगा फैमिली कोटा याम थुना चलो खुदकता कोन मेरेज तौथो मसीदा वा लोइना थुपसिनख्रे हेनरी पंग कई हाइरई अदा माने याद्रदी कमाय तौबा जोनी ना ओ अदु ओइरदी नंग खरा लेरगा सोरोकता खाव पारे चलो अदुना हेना पक्चनी नंग खोंजेन कादु हजि ओइरिदा अदै हेना फिबम काइदोइने नंग हेनरी मचिंदु पैना नोकलगा अई ngasiday nupa thoklani ai kanana haida masak khangange sala जोनी ना good just do it हेनरी ममितु नाम उइरगा मचिंदु फैना नोकलगा okay thamage ka हेनरी फोन दु थमलगा याम थुना पिक्ट्रू खोइबु तानरई पिक्ट्रू दिंगकले हेनरी ने तानरकपा उबदा हेनरी गी मरुतुना kedaraga kana tanarino हेनरी केमता खुमदे पिक्ट्रू गी मखुतु ता पाइरगा चिंगागा गाड़ी दा हापी नुपा दुंगकना kaino henria हेनरी केमता खुमदे मसादु गाड़ी दा काखतली पिक्ट्रू पाखतना काइदनो नंगना तौरिसे काइदनो हाइबने हेनरी ममितु खाना यंगागा मया चिकलगा nang waya makha taningbra नुपा दुसु तसेंगना पिक्ट्रू गे हेनरी गा चेले हाइबा खंगदे मादी याम ngakna tingak yengduna lehwi पिक्ट्रू दी कीदना केमता हाइद्रे तुमिन्ना गाड़ी दु तोंगदुना चटली हेनरी सु गाड़ी दु स्पीड ता थौरई न्याक्तंग लेरगा फैमिली कोर्ट ता यौरे पिक्ट्रू ना कईगिनो आइबु मफम सिदा पुरइसे हेनरी पिक्ट्रू गी खुदांग दु पाइरगा चिंगदुना पुसिलाई पिक्ट्रू साउना मखुतु सतोकनबा होटनै अइना हाइसे कनादनो हाइबने nachin macha du thajal adi nang putoi toini khangdriye हेनरी गी माओंगदु थादा थाजिलक तौबा माओंगा माली कीदना तुमिना लेरे हेनरी खरा तपथरगा nang sida leiramo पिक्ट्रूना कईगिनो leiramo di kok leiramo chenga chelamadi nang agi khutta sire khango पिक्ट्रू सुक्तोकलगा मचिंदा सोलाई हिंचाबा कोचाबा हाइसिनी हेनरी मनुंग चंगलगा लॉयर अमा तानरे चे चांग खरा चंगनी हाइबसु हेनरी ना नमदना पैसा खरा पीरगा कईनो मैम हाइजिलगा यानबा ngangnare लॉयर दुना फरे सिदा नुपी मसागी सिग्नेचर अमता तौहलो अदो नुपी दी कदाइनो हेनरी ना फनी आई तौहनजगे अदो मपानदा लेहवे तौहलके सिदा सुम तौहनसे कौसिमिरो कयाम कना ngamdabano हेनरी सु ngamnaba khumai masado wai sangdre adugine farakta tawbane लॉयर दुना सुमाइना लुहोंद्रिगा युमानबगी मरी थंबसे यारिखै तुंगदा थंबिदनबा तौसे मसिना सोसाइटी दा कयाम काइगे हाइबदा इसा इसाना ज्ञान तानबा फै हेनरी मकोक्तु होटलगा इकाइगुमसु तौ हाइदे याद्रदुना तौरई अखोय अनि मंगारक सुरे चेनबा असि हारगा हेनरी याम नुगाइतबा सारगा लुक्थादुना लै लॉयर नुपादु याम नुगाइत्रे से केमता खनगनो नोइगिदमंगने अखोयने लैरिसे अइंगोंदसु असेंगबदा हायु हाइदि मतुंगदसु वखल लौसिंग ओइहौनबा हेनरी ना मागे मयाम मरीने अइदि लाइरबा मचा ओइबा अदुना मोइने यादबने लॉयर नुपादु हेनरी दा कोकतैना तोनफोंग यंगई ngaikone ai nangse kaidino myam ukre pauche da su thengnakre mina su haye aiga sakya manayena aduna ne o se tawhala o हेनरी चे दु पाइरगा पिक्ट्रू गी मनांगता लाई अदुबु पिक्ट्रू दी लेरमद्रे लॉयर अदुना कोयेंग येंगागा कदाइनो नुपीबो हेनरी दी हुमांग कांगलकले मसादु लैबा याद्रे अमुक चेन खजाला खल्लगा कोइथी थीरे हेनरी सु चेंदना येंगी थीबा याबा थीरबा तुंगदा पिक्ट्रू टॉयलेट लोमदगी थोलाई अदुगा लाउरई टार्जान लोइद्रिबो लॉयर दुसु हेनरी दुसु येंगथोरई पिक्ट्रू ओइरमबदगी हेनरी याम साउना मया चिकलगा कायदा चलुगेना nang yam thuna lao पिक्ट्रू दी फाखतपना होतना लंजेन अरोइबिदा थाखे चेलाई लॉयर नुपादु मया कारगा ममितु अमुक नै अमुक मुन्ना येंगी ngakpada mathaba फुरे हेनरी सु इकाइबना मखुत खुदोम बिदु मराइ बक्ता होटली पिक्ट्रू चेलागा सोर थाबेत होलगा हाइरई कइनो मी टॉयलेट चलुबने लॉयर नुपादु याम ngakna इबेमा नंगदि नसासु वाइ संगदे हाय मखा ताबा नंगदे पिक्ट्रू ना सट खुमाई ngasai isaसे वाइ संगदा लैरमबने अदो हजिकति पुंसंग संगे हेनरी दी करी हाइदुनु हाइफम तौफंगा खंगद्रे कोइलै लेरगा लै लॉयर दुना याम ngakna ए कमाइ संगिबा पिक्ट्रू थवा साबी बजा नते मकोकतु थोकनोमलगा खुमाई कनाना बुंगम जपोनोदा टॉयलेट तोइना थममे लॉयर नुपादु मकोक ngawre मंगा चप हेंगमाने हेनरी पिक्ट्रू दा ममितु खाने येंगी पिक्ट्रू ना किसये अदुमाइनी येंगा कनोबा
Henry chofamdada leire ikaibana loire. Lawyer nupaduna yare yare ibungo sando tawraga chatkhro certificate ti kona lawro noigi se sangse suraga. Henry na picture da se sida sign taw. Picture na kaigino siba aigi kidney amuk yolamge haira. Lawyer duna haima CD noi ani Henry na thalai. Sina yare ko. Picture kem taga padana sat hekta tawsilli. Henry na adude khoi amuk chatlage. Asi hairaga yam thuna Henry na picture bu chingaga purai. Picture na kaino hasikiduba. Akhoi ani luhongbage. Picture mamitu lauthoaga hairai. Kaino nana khalise? Henry maya chiklaga sauna makutu gari duda thinjalli. Picture pakhatna kaino ingak tangaire kaino nang tawrisibo ngawrabo. Masida amuk aibu wahange khalaba nang siminare khango. Sibadi nang na tomda siyo aidi yang wali ichaga poktana isuga fangdau yang wali. Kariba ai siraga nang di kanaga na sana supo oge khaliba. Noi na paga. Asi haraga picture machindu melaga leire. Henry mamitu imu nganglaga. Kariba zikida. Ha amuka hairo. Asi haraga picture gi manakda sumjang silai yam sauna. Picture su upai leire roi khanduna hairai. Kaino ai kai haikige kem haide. Henry maya chiklaga haide. Picture Henry gi mangaktu saching silaga khazaida tapna thengi. Henry mamitu lauthoklaga masadu kainom tawkhre. Picture sa thadolaga mamaidu leithoklaga lei. Henry no fe tawraga oi somdo ozila o. Picture kemta khumde tumina sum lei. Masi ai sauraga. Picture machin thirai. Aya machin ga thiye. Gari thofam thokpa adum thau kaino. Bazar dai lei pareng ani khak leiraga yumda changasi ko. Picture ikai duna mamaidu leisilakte. Hoi khangde nangna thokpa taw. Nupa atopa na ngangadi nang fazana khumina. Aina hairaga na nang taningde gari do fazana thawo. Nungai ni nang yumde okisano. Angang ama horen di soiraroi do. Nang su nungai ni aina kaidauge yengo. Angam nungai na rase. Ani du wathi ngangna dana bazar dagi lai pareng ani leiraga mayumda huknaraga lai. Sumlakpana mayum yaure. Henry gari du khamlamlaga ani du kumtharai. Yumgi mi mayam du lai khurumaga leirami. Mayam du Henry ga picture ga gi fibam ubada ngakpana loinare.